ngasi numida waram phongkiba pandam pausi digi maruiba pau memna thamjagi CM Biren Union Home Minister Amit Shah Unakhre Erang Laksinanaba Center gisu maruiba Warep sing lawba leire en Biren Se Minister Nongthomba Biren ngasi Union Home Minister Amit Shah ko unaduna Manipur oiriba phiba misigi matana kumna khanakre hairi loinana Erang asi Laksinanaba Center gisu maruiba Warep sing lawba leire haina Manipur gi Minister en Biren phongdorakli Se Minister Biren maki ex tadorokpa waralamada Union Home Minister Amit Shah ngasi maki official residence ta unaduna Manipur oirakliba phiba misigi matangda yamna kupna khanaki Union Home Minister unabaduna Manipur da mamang sahi me akum digi tholakliba irang sigi political solution ma purakna bagi matangda yamna haksina khanaki unabadura Union Home Minister Amit Shah na center na Manipur gi irang as haksina lawri amadi kupna yengsili haiba loinana Manipur gi irang sigi matangda center gi su maru ebu warep sing lawba leire athuba matamda irang as Laksinanaba thabak lokholagani haiba gi thajaba pirakhi haina se Minister N Biren phungdorakli panmayabadi Union Home Minister Amit Shah na kaurakpadigi se Minister N Biren ngara nungthil Delhi damak Imphal thadokibane amaramda se Minister ngasi numidang Imphal tholoknaba yai haidina su pawsna makatari adu hausi ko inadi miyam paw matang se lusinjarage mas miyam puna no update ngaminasi ngasi numida waram phongkiba tongan ba Manipuri sifong sing amasum thokiba thodo wathok sing dagi maruebi paw sing khongosaraga kanglei paki maira news dagi miyamna thamjagi ahanbada India pumbada CAA satnarabasu Manipur di satnahan ba sukya yaroi masi Manipur miyam gi phirebni PPCM nasu miyam gi muhut silaga Manipur da CAA satnaba sukya yaroi Citizenship Amendment Act 2019 CAA India pumbada satnaba hauragani hairibasi Manipur gi oinadi yopom thokti adungai English ngani ga taragani pandagi India gi Parliament House animakta bill asi pass tawnaba honarakpada Manipur miyamna North Eastern India gi state sing pullaga no CAB in North East haiduna sanction kiba khongjang adu ningsingli Manipur gi oinasu Manipur People's Against Citizenship Amendment Bill 2016 NANPAC kauba CSO kayamukna pulag sem kiba apun balupna India government akan bi hoksang sin kiba kaupom thokti haina Protection and Preservation Committee Manipur PPCM gi publicity convener Brojan Mitai na press thokpa seol asin haidi seol asin hai haukiba sahi kya degi illegal oina sanglakhiba foreigners sing maru oina Myanmar amadi Bangladesh ta ki amadi domestic migrants singna thumhatuna leidibi state asigi overpopulated oiraba population explosion thoktuna leiraba Manipur gi oinadi CAB satnaba sugya yaro habigi ihau mipum khudimangna kaunadri loinana North Eastern India gi saruk ama oiriba state sing haibidi Assam Manipur Nagaland Meghalaya Arunachal Pradesh Tripura amadi Mizoram na singbi state singda by road state sing sin matungna salaga state puramaki miyam unaduna joint meeting kya tawraba matungna mamai thangda North East Forum of Indigenous Peoples nefip kauba North East state ki mihut suna yaraba apun malup ama semduna North East da CAB satnabi yaru habigi dimanasi punna lawmina khibana hari masida sunatana Manipur Inner Line Permit guideline semduna Secretariat Home Department Government of Manipur gi Gazette notification number 1 9 clause 3 2019 has ILP December 31 2019 gi matungina Manipur December 13 English ngani ga taraga mapandegi Inner Line Permit system satnaba hokrabane loinana Ministry of Home Affairs Foreigner Division Government of India gi letter number 16030 70/2020 IC.1 September 27 2020 nasu Bengal Eastern Frontier Regulation 1873 gi makada ILP satnabi state singda CAA asi satnaroi herakrabani panama asi laina handakta Union Minister amana India pumbra CAA satnaba hauragani heraklibasi miyamna samamnaba pokhali hiramastri gi matangna Manipur lenga nasu asengbu wafam du miyam khangna singdokadabani state asida ILP system satnabaga amaromda CAA gi wafam ga karigumba condition amatada compromise tawkiba lekti haidi serol sina hai ngasi mak thokliba lan asi foreigner sin koki narco terrorist singa mitai singa gi marakta oiragasu India gi internal security sauno khut tharakpa India gi mayokta horakpa lan habisi India government hangjinga dabane masigumba mito ki masing helaktuna horakliba lan thoklingai serakta CAA satnaraga Afghanistan Pakistan Bangladesh amadi Paris na singba foreign countries singa sidagi miyoi sing pusilakani haribasi Manipur gumba apikpa state singdi muthat ke haibigi thorangni masi karigumba mawong ama natragana ama oirabasu Manipur CAA satnabai sunga yaroi
Masi Manipur Miam gi Firepni, Hiramasida, PPCM Nasu Miam gi Mot Silaka Manipura CA Sanaba Sunya Yaro Hebena, Hai Fundurakli Hensu Paus the Pali. Atopa Pau Madana, Relief Camsing the Lady Bamio Singi, Pang Pam Tokpa Hak Adu Sapsana Panganava, Manipulangana Policy Masiam the Taba Oina Packet View. Manipur ki tuan mapam kyara hang ni relief camp sing ning thina salaina ba policy ama manipulenga na thu bada sembi pam thoi adu ba policy edu thau ahum gi hongdok laga matam ga suna ba thabak thoram sing paikhatuna relief camp de leiri ba mi sing da phangan pham thokpa hak sing adu mapung phana phangana na ba manipulenga na thabak oina onthokpa pami haina thangmaiban United Club ki president Pradas laisang themna phongtokri wapam sing asi thangmaiban da hang ni relief camp da Kangbai digi lanjena duna kem asida sangja phamlau duna leiba masagi sei mauduraga manga suraba sapam zamini singa laikidabagi matangda paumi sunga unaba amada mangna phongtokibani mangna makha tara duna hai laikidraba mi aisi ki asengba horakpam masi agartala dagini maki masanupi naitom poksa BSc Kangbai da mayum panbadagi masanupi ga loina lanjen duna relief kem asida sangja phamlau duna leirakpani Manipura thokliba irang si horakpada Kangbai turbung maikaida leidiba miyoi singasi anala yengbigi khudongchaba amadi mahiroi sing lairik tambada yamno khudongchadaba kyama yoknaba thengnarakpadagi thangmaibanda relief camp asi hangkibani adumainamang lanjena duna Manipur gi tungan mafam kyada hangliba relief camp kayada sangjapam lauduna leidiba miyoi singda miyoi bama oibigi phangpham thokpa hak sing adu laingakna mapung phana phangandi Haujik laingakna relief camp de leiriba miyoi marigi seng kg ama mana ayuk numidang sara anisa san papi aduga lupa marfuna maintenance ki oina nong makhaki piri machine relief camp de leiriba inmate singda saba thakpagi matangda atuki matik nongai ta bahai bu wari mana hai relief camp de leiriba mahiroi singi phibam lainga ki mari leinaba education department gi maike digi hak thengna yengsin biduna angang kya leirik tamgada balairi makoina leirik tambada sangba asangwa senphamna singba puthokpina bagi damang paikhat pidi maduna Manipura Lady Relief Camp Singi Oina Policy ama CM Policy du gi makada Relief Camp the Lady Inmate Singi Pangan Pham Thokpa Hak adu makhoi su miyoiba amani khanduna lainga na phangana na bohona ba mathoktai loinana Policy edu ahum ga review tawduna thabak oina pangthokna bohona si ngasi thangmai bandigi Relief Camp the leiba ahalama leikidaba si mahaki mathau mangam sapsana pangthokna bohona bada leiba ki maikidigi miyeng sangbidi mi ama Laitaba matamda poloi badagi hauraga mangani lehul tamba lana tharom pangthok pai basi tawdabi yadrabane punama silengana miyeng sangdana leibasina yamna lali thamai banda leiba relief camp asigi oina di volunteers sing topom tokpa thabak sing adu mapung phana pangthok tuna lakli maduna atopa relief camp sing da leiba inmate sing gi manungda ana ayek asiana yarakpa matamda laingana sapsana topom tokpa thaba adu hona basumi loina relief camp da leiba mahiroi singsu leirik tambagi hak adu mapung phana phangana ba hona biyu haiki Atopa pao madana India gi aranba policy amadi tuan thawong kya na Manipur amamba khunai ma oheli somendro Manipur si tuan ba saina kya phanglaba yumdang bana kaina ba haiba lamdam moire India gi aranba policy amadi tuan ba thawong kya na Manipur si amamba khunai ma oheli haina kokomi coordinator somendro thoksom na phungdokre wapam masing asi mayol na sinduna aikoi gi anauba lalong gi paujal piba lamsang khongsat haina mingthonba lamsang khongsat aduda saruk yakiba madi khongjang adubu mapung phana bohona bada mating pangkiba mipum kudimakna ikai kumna bu utpo oina Major Khulda leba Manipur Press Cup ta pangthokpa thoram ga mari lainana phungdokkibani mangna makha taraduna hai India na geopolitics tawna bohona bada Manipur leiriba misa miyam gi thawaibu bali gi hameng oina sijinaba silebak thibani Puari da lehoragadaba lamsang khongsat adu Manipur satnariba mawong maril tadaba lamsa saja singasida aikoi miyoibu khudingmakki nungda sakliba maribak nungsibagi mairi asida mayol na songsinuna maijrau olhanduna asobo mayonda maribak nungsiba miyoi kaya puthoknabagi damak chatkiba lamsang khongsat amane ki mangna makhatana hai Manipur thokliba irang asi point ahumda athuba matamna lusinba yagani ahanbada Bharat lengana Manipur leiriba praja miyam asi India gi citizen ama oina uba ngamlabadi Manipur thokliba irang asi atenba matamda lusinba ngamani Suhaibasi yumthangnariba leibak singa numai kapnadana India da pushilakibadigi susanakibani makoina geopolitics ki thorang paikhatpada Myanmar democracy satpa leibak ama thamna bohona bada lalhauba mayam sijnabani Mizoram gi Chief Minister da makoibu mafam sana sinaduna lamdam asidagi PDF amadi khulai paiba narco terrorist sing tanthokduna Manipur da NRC satna halabadi atuba matamda lan asit lusinba yagani makna hai
अनीसुब मणिपुर पुसलक्लिबा पैरामिलिटरी फोर्स लौथोक्तुना स्टेट फोर्स ओइना प्रजा मियामना सिनाबिरो मधु ओइरबदि नुमित मंगानी की मनुंगदा मणिपुर थोक्लिबा इरांग असि लुइसिनबा यागनी तुंग कोइना कुकीसिंगना लमदमसिदा खुंदा लैतातुना हिंगबगी लाइबक्ति तंबा ngamde ahum subada इंग्लिशिंग अमगा समापनगा यांखैगा माथोगी ममांगदा लैरंबा कुकीसिंग मापालगी संलक्लिबा कुकीसिंग असि स्टेट फोर्स अमदि मणिपुर मियामना सपोर्ट पिदुना मखोइबु ताकथोक्लाबदि था अहुंगी मनुंगदा इरांग असि लुइसिनबा यागनी हाइना फोंदोकी थौरम मदुना मणिपुर यूथ लीग मायोलगी कन्वेनर प्रिंस ना हाई वखल मानबना हा क्या पुनसिंदुना यूथ फोर्स अमा सेमंगमले हौकिबसै डिसेंबर 10 हौदुना सलिबसै इसगी जनवरी 5 फावबा सत्किबा लामसांग खोंगसेट अदुगी अरोइबा नुमित मियामदा खंगनकिबा पॉइंट तारेट अदु तुंग कोइना लिसांग सिना सतनबा थबक ओइना पांगथोकनबा सेम साबा लोइरे हनेसु फोंदोकी अतोपा पावमना योमगी मेंबर सिंग फारग इरांग लोइसिनगनी हाइरबदि मेंबर सिंग इसाना याना संगजरगे मणिपुर थोकलिबि इरांग से यूथ ऑफ मणिपुर योम के मेंबर सिंग फारग लोइसिनगनी हाइरगदि यूथ ऑफ मणिपुर की मेंबर सिंग इसाना याना संगजरगे हाइना योम के मेंबर लैश्रम मणिचंद्रना फोंदोखरे माना मखाताना मणिपुर मियाम की अवोन पुरकनबगिदमक नुमित 15 मतम थारिबसिदा तंपाक्ता इरांग हौबिगनो हाइना सीएम बिरेन लौथोकिबा अदुगी मयोक्ता योम की मेकेदिगी इरांग हौननब सिलकपा मानबा थवोंग सि योम की मेकेदिगी इरांग हौगदब लैते हाइखि वाफम सिंग असि फेसबुक पेज कंगलै मापारिदा यूथ ऑफ मणिपुर की मेंबर ओइरिबा लैश्रम विद्यानंद एलाइस कंगलै पाक हक्की खोंजेलगा मानबा वॉइस अमा लोन यादब वही क्या सिजनदुना वायरल सलकपदगी विद्यानंदबु पुलिसना फादुना तुआन तुआनबा आईपीसी की सेक्शन क्या पानखिबगी मतांगना योमना मणिपुर प्रेसदा पांगथोकपा पमिसिंग उनाबा अमदा फोंदोखिबनि माना मखाताना हाई योम की मेंबर ओइरिबा विद्यानंदबु हौखिबा जनवरी 18 दा मयुमदगी पुलिसना फारग वहंग पोंगसा थरबा मतुंग लैपटॉप न सिंगबा क्या लौसिंदुना तफम थोकपा तौरबा मतुंग फेब्रुवारी अमदा थादोरलगा मथंगी नुमित्ता अमुक पुलिसना वरी सासी हैना कौदुना तोवान तोवान सेक्शन क्या पानखिबनि माकु सिंगनबगिदमक फारगा हौजिक फावबा पेज असिगी एडमिन फाद्रिबा करिगिनो ngasi फावबदा योमगी मेंबर सिंग सथरखिबा नोंमै कापसिनबा बॉम लंगसिनबदा सियनबा मियोय अमता फाबगी पावलेत्रि योम लेंगा की येकनबा नति लेंगा हाइबिसि मियामना खनबनि मियामगी वकत ताबिबा ngamloidaba leirabadi lusingba oibirakano lusingba singi फेक अकाउंट हांगदुना लोन यादब उसिथवोइदब मोंग तौरिबसि योमगी मेकेदिगी यानिंगदे अमरोमदा वॉइस अदु सादुना थदोरक्लिबा मियेदुगी पेंदब लैरबदि मी अमगी खुंजल सादुना मियेदुबु अवाफमना तहनबगी महोन थौना फना सक उतुना पेंदब सिंग उथोकपियो निमित 15 एसगी मनुंगदा योमना इरांग हवननबा मोंगदा सथरक्लिबा थबक थवोंग सिदा योमना इरांग हौगदब लैते मितैद ओनसिलगा लान असि लोइगनी हाइरबदि इसाना याना संगजरके हाना सफोंदोखि अतोपा पावमना दोलाई थाबी खुंजा सिंगबु मसा मसागी मयुमदा हंजिन हनगनी हाइना लेंगाना सर्वे लोइख्रबसु ngasi फावबा हंजिन हंदना लैरे हौखिबसै इंग्लिश सिंगनिगा कुनगो हुमदगी मे अहुंगी नुमिदांग अहिंगदगी कोकी मिलिटेंट सिंग अमदि कोकी कम्युनिटी सिंगना मतिक चाबा ऑटोमेटिक गन सिजनदुना दोलाई थाबी खुल मई थादुना तनखाई खिबदगी ngasi फावबु संग मंगमद्रि मरम अदुना अथुबा मतमगी मनुंगदा लेंगाना याना खिबगी मतुंगिन स्टेट सिक्योरिटी फोर्स थंबिदुना दोलाई थाबी खुंजा सिंगबु मसा मसागी मयुमदा हंजिन हनबियु हाइना दोलाई थाबी जीपी गी हानगी अप्रदान सापम अंगोना फोंदोरखि ngasi पाउमिसिंग उनाबा अमदा मांगना हाई कोकी मिलिटेंट सिंगना खुलदुदा तांकक मरी थोकना हाइबदि मे तांग अहुम मंगा तरागा मापन अमदि कुनगो हुमदोइदा युमसिंग मै थाखिबदगी ngasi फावबा संग मंगमद्रि मरम असिन अथुबुदा लेंगाना स्टेट सिक्योरिटी फोर्स अरेंजमेंट तौबिदुना संगनबियो लेंगाना संगनगनी हाइदुना हौखिबा सहीगी नवेंबर 10 दा सर्वेसु तौबु लोइख्रबनि नकल अमरोमदा असम राइफल्स की कर्नल आकाश अमदि बाटालियन असि लौथोकपा यारो हेना दोलाई थाबी की प्रसिद्धि हाइजबा थोक्सम संजोइना मीडिया फोंदोकिबा अदु दोलाई थाबी की मरी अमत लेनति थोक्सम संजोइ हाइरिबसि पुखाउ तिरापुरदगिने मदुना मतुंग मनाव असिगुंबा सि अमुहाना तौबिगनाइखि माना मखाताना हाइ दोलाई थाबी दामदा लैरिबा 19 सुबा असम राइफल्स आकाश की टीमसि फावबदा सगोटपा लैति अदुना मखोइना हौजिक लैरिबा मफम असि हाना आईआरबी लैबनि अदुना 19 सुबा असम राइफल्स की पोस्ट असि लौथोकपिरगा मतिक चाबा खुलाई पीरगा आईआरबी मसिंग खरा हेनगट हलगा मफम अदुदा थमियो दोलाई थाबी खुलसिंग असि पुखाउ लैफम रिलीफ कैम्प द लैरिङैदा दोलाई थाबी बैरेज की मखा थंगबदा टेम्पररी शेल्टर होम सानाबा डीसी एसडीसी दा हाइजबा मतमना नुमित निनी सर्वे तौरबा मतुंगदा जेसीबी अनीना सेम साबा होखि मसिदा एआना अथिंगबा पिखि साबा याबगी क्लियरेंस पियो हाइखि एसडीओ ना अमिन थरक्तुना क्लियरेंस पिखि
Madusu clearance nati approval naki sabi ayaba pikidi amadi firing range ni haiduna yetki maram asina anakpada lariba yum amadi dukan singa sidi firing range ki manung chandrabra Assam Rifles na mitay kul ani ki marakta buffer zone thamjinduna leiraga aikhogi yum sing mai thakibane masum yengdana laikibane Potmang saimang kya laki maram asina kunja singbu dulai thabi kunda hanjin hanba pamdi haibisi AR na tawriba thawong sina mayek laraba khudamni haikhen su paw sida pali Atopa paw madana More da ayupung ni pa nagi ahing supo curfew thamkhre Beles volunteer Technopal district na mamang thagi kuntraga mathoi de thoki basi rola magi matungina More da laribi state security force lak thoki gadabani makoi de ising Sound ising yauna sana thaknaba polam mamata phanganba yaro heba wapam thamkiba loina ngasi February 3 dagi akanba khongjang changchingani hana lakthokhibadagi ngasi More border town More da ayupung 6 dagi 9 phawa pung 2 gi matam khak curfew komthoki curfew komthoklingai matam su border town More manung amasum akoibada lairib dukan sing thong hangnakide lambi de miyoy amata satok sin tawkide More da lairib security force kangbu na pamdaba thodok thoktanaba akan mangak sen magi thabuk sathaki ngasi numida wairam aphawbagi manungda More da pamdaba hingsa gi thawdo amada thokpagi paw phangkide adubu nahal More da leibi state security force ki thaknabi ising thaba lakpa DI tata gari ma kukila lawu singni singnaba singna driver thadok lamnaga ising gari du puduna satkiba do hauju phawba phangmangamdri hari Makasa tharak poina kangla pawdi ki topa paw mana relief camp gi mahiroi singni school singda ming chanbada phi laudaba yaro habisi tawbigano mahiroi luptaru mamang sai english ngani ga kun gumda gi me ahung gi matung ni oirak liba tung tangdu laita da phiba masina maram oiduna mayu mai kai mai thadokraba amadi masagi mayum thadokuna lanjenara khiba amadi relief camp singna sangjafam lauduna leidiba imung kya gi mahiroi sing tongan tongan mahiroi sang kya na lemna mai tamhana gi thorang paikhalaklabasu mahiroi sang kharajadi Phi thidaba yaroi habigi wapam amadi mahiroi singdagi admission fee launaba honabagi thawong makhatana tawbidanaba mahiroi loop tarukna mari lenaba mahiroi sangsingi mafamda thamjari haina mahiroi loop taruk asigi president singna puna sahi tawduna thadorakpa serol amana haidi serol asina makhataribadi lan gi saithing nangduna lanjenariba imungi mahiroi singdagi admission fee natraga tuition fee lawa habisi miyoiba khunai gi satna lon chatki wamadane maram aduna lanjenaraliba mahiroi singna mai masing tambada makalamatagi sanpam mahiroi singdagi lawigano Amaromda Catholic Educational Society gi makhada leiriba mahiroi sang sing yauna lamda masida leiriba tongan tongan mahiroi sang pudimangna chathariba admission process ta lanjenarakpa mahiroi sing gi dama sheet khara khakpiduna makhoi belemna mai masing tamba phanganbina bamadi lanjenarakpa mahiroi sing admission tawba lakpa matamda admission set leitre haiduna makhoi bu ming chanba phangandabigi thawong tawbidana ba mahiroi lup tarukna mari lenaba khudimakki mafamda khangalakli